Maruoiba Pau. Lamdamasigi Yelhomi Kanna Buhonabada, Manipur Gimiam, and Lamdamasigi demographic Kanamai Sum na Kongjang Changsinba, Tangai Fadaba Lay, High Chief Minister Nang Tombam Billion of Pongo Cray. Tribal Affairs Minister Namasagi Mathok Taurakta Chahi Fazil Laklay, Tribal Community Singi Sakat Thorangi Tabak Singh Tinthaduna Laylibasi, Atuba Matamda, Midian Sangbiu Haina, Tribal Youth Council na Kongjang Changsin Cray. Imphal East ki Yangang Pokpi Police Station ki manung san na layba Maitai Khul Singda Kukilal Hoga Singh na Chingthaktagi Nongmay round kaya kaptharaktuna Landara Cray. Imphal East ki top Hongnang Makhongda layba hana Local Fund Audit ki Director Oiramba Miyoi Amagi Yumda Sakangdaba Singna Bom Langsinduna Pokhai Hankray. Amadi India ki Grandmaster D Gukesh na Fight World Championship ta Mai Paktuna Malingi Khwaidagi Chahi Nauriba World Chess Champion Oibam Namkibada Chief Minister Nongthongpam Bire na Nungaiba Phongdorakli. Khurumjari ISCOM Manipuri Pau Meeting Tabiriba Khwai Punamakpu Taramna Oksari Hauji Pau Sandokna Pizari Manipur ki miyam na yelhomi kanna buhotnabada lamdam asigi miyam na Manipur ki mishing amadi masida yauriba tongan ba phuruk ki miyoi masing ki chang ase thigatuna maikai sumna khongjang changsin bagi tangai phadabal lei haina Chief Minister Nongthombam Bire na phongdokre wafam asi mahakna Kamjong district ki chadong da pangthokhiba Manipur Indigenous Peoples Cultural Exchange Festival da phongdokhibani Tourism Department ki mityeng makha the Indigenous Peoples Forum Manipur na Sinduna Manipur United by Diversity haiba thimda numit nini supna pangthokadaba festival asi hawdokpagi thorum aduda Chief Minister Nongthombam Biren ga loinana Minister MLA amadi lenga ki makok thongba official kya su saruk yakhi festival asi hawdokpagi thorum da saruk yabal lakhiba Chief Minister Nongthombam Birena thorum asi ga mari leinana hangdoktuna thamkhiba tongan ba stall singsu koina satuna yengsinke Thorum aduga mari lainana Monuments of Ages su maikhum hangdoke Thorum asiga mari lainana Chief Minister na makata na phongdokhibada lamdam asigi yelhomi sing na masagi identity masak ningthina khangdoktuna Manipur thugaina bu hotnariba yelhomi nataba mitop sing asi kana kanano haiba khangdokpa tangai fade matam asigi mirol na ipa ipu singna haukiba chahi lising anirom asi ngak senduna lakhibani haiba asi kaubagum tawri laingak asina angam bokhonaduna lamdam asigi ipa ipu singna thambiramba puwariga sagonaduna laklaba maruoiba mafam amadi khubam sing yokhatnaba go to hills mission na jingba thorang kaya paikhatuna ekhoi cultural heritage asibu kanna bokhonaduna lakli haike festival asi hawdopagi thoram asida Maikai adom da leiba tongan ba khulgi khunja singna nat ki oiba jagoi sei kyasu thogal tawkhi TV discussion na yawi riba platform na nganbi riba sorokda thoga sahi riba mayam se hana madu ngandri ngai sarkar ki statistics ta hana sangbiyo
population da hana sangbio electoral roll da hana sangbio geographical factor leiba mayam se demographic body se da map da googles ki map da hana sangbio satellite map da hana naina bio adu nei matung da government na tawul report dire na tawul report se la ga di hand over adu di sum chat chatana documents su yende border list su yende geographical demographic imbalance the way su yende missing handle kun missing handle su yende kaim de yendre de dum aswai de amma tamakudu swai da ngang swai de amma tamakudu swai da ngang to ga leibuna di lai ba kan nga moy indigenous people kan nga moy Tribal Affairs Minister kadai de laikre maha ki mathau tawdana lairakpa sahi ani fazilakle mapi mapa leitaba macha sing haibadu oire jingi district sing da lairiba tribal community singi sakhat thorangi thabak sing thintaduna laire lengak na athoba matamda midyang sangbiu haina Tribal Youth Council Manipur TYCM na Dilalen gi MBC Church mapada khongjang changsin khre khongjang asiga mari leinana tribal community singi oiba demand tara yawa charter of demand amasu puthoktuna mari leinaba singda khangalakpaga loinana khongjang asida saruk yakiba TYCM gi General Secretary Robert Gonmaina Paumi singda phongdokhibada Tribal Research Institute TRI gi staff wat tuna lairiba singasi athubada recruitment tawduna menkhatpiu TRI hairiba institute asi tribal gi amakhakta ngairaba institute amani athuba matamda autonomous district councils ADC gi pangthoktana lairiba mikhal pangthokpiu Directorate of Tribal Affairs amadi Hills Department Manipur gi tonganba director thambiu department sing asigi ahangba post sing athubada recruitment tawduna menkhatpiu haibana chingba demand sing thamki khongjang adu da saruk yakiba singna to fulfill our demand we want equal development in both hills and valley don't suppress constitutional tribal rights long live TYCM haiba kholau kya su lauki Singira siloiga minister se thirao halsne kodi maram de akoi gi thabak ka selon mak pending tawrai re hauji TRI su keno tawrai re TD makhada keno tawni SC commission se TD makhada TD minister na do look over tawni overseas tawni adu ma hak che mapalam de lebra foreign de lebra adu India gi state krai krai lebra adu khangre aduna paliba sarkar jina minister Singira alatraga minister se mafam je chopira thabak se phajana pangthok na ko se koi khungdok sani mani Imphal East ki Yangang Pokpi Police Station ki manung sana laiba Yangang Pokpi Uyok Singh Thamna Pokpi Uyok Singh amadi Sangaren village tagi ngarang numidang pung 8 makhairom taba adwaida kukilal hoba singna nongmai round kaya kaplakre nongmai kaplakpa aduda mafam aduda khulngak riba khunja singh amadi state security force singna su handuna nongmai round kaya kapadagi singthak tagi kuki singna nongmai kaplamba adu lepkhe khut thoknaba adu pung 8 taramdai phawa matat chathakhe thoidokpa asopan gi paudi leikhide hairi Imphal East District Manung Sanba Top Khongnang Makhongda Leiba Hana Director Local Fund Audit Oiramba Laisram Badal Kumar Singh Chahi Yankai gi yumda sakhangdaba singna bom ama langsinduna pokhai hankhre hairi thaudo singarang numidang sarakna pungtare tarapa adwai da thokhibane bom adu Honda Activa tongduna lakpa mioi anina langsilambani hairi sakhangdaba singna langsilamba bom adu Badal Kumar gi sangoida taduna pokhai badagi sangoida leramba pochai khara amangata thokhe adum oinamak asok apandi yaukide bom asi kanana kari maramgi langsilambano haiba hauji faubugi oinadi khangba ngamdre thaudo asiga mari lenana porompat police ki kangbu ama laktona yengsinbagi thabak sathakre haina pawasin makhatari Singapore ngarang pangthokiba Fight World Championship 2024 da India gi Grandmaster Di Gukesh na China gi Ding Lirenbo maithiba piduna champion oikhibata natana malemgi oina khwadagi chahi nauriba World Chess Champion gi mingthol fangbang ngamkhre loinana Vishwanathan Anand gi matungda chahi 19 khakta ngairiba Di Gukesh na championship asida makok taba ngamkhiba ani suba India masa su oiba ngamkhre Di Gukesh na malemgi khwadagi chahi nauriba World Chess Champion Urapada Chief Minister Nongthombam Birenasu Mahaki X handle da post amak thagatuna nungaiba phongdokkhre
Chief Minister na fongdokibada digu kes ki mai pakpa asina leibaga segi chahi nauriba nahasingda anauba ithil ama fawhanba ngamlagani haiki. ICAR Krishi Vigyan Kendra Chandel na Krishi Swarna Samriddhi Week ki makhada nongmagi oiba Ginger Festival amangasi ICAR KVK Chandel gi campus da pangthokre One District One Product haiba pandam da pangthokiba Ginger Festival aduda STC Chandel Promilata Monsang Wangler Horticulture and Soil Conservation Chandel gi District Officer K Sandip Singh amade ICAR KVK Chandel gi Head in Charge Dr. Khumlo Levis na Athoiba mithung akhanaba mithung amasung thoramapu oike Thorongi athoiba mithung singna Chandel block amade Sakpikarong block ki makhada leiba farmer society sing self help group sing amade tongan tongan ba khulge lomi sing na hangba stall sing su yengkhibaga loinana lomi sing da su ningtham maru marang sing yenthoke Thoromasiga mari leinana ICAR KVK Chandel gi head in charge Dr. Khumlo Levis na fongdorakpada Chandel gi oinadi sing asi pothok One District One Product ne maramaduna Chandel da FPO ani leiba asida Chakpikarong block farmer gi shareholder chamayang khayamdi Chandel block tana chamukun leiriba sing thariba lomi sing asigidamak festival asi pangthokani haiki Ginger asi Chandel district ki di One District One Product ni aduna akoi Chandel KVK gi makhada Krishi Swarna Samriddhi gi week ki pangthokpa ga loinana akoi festival asi pangthok chabani District Horticulture and Soil Conservation Chandel Nasinduna Chief Minister's Initiative for Livelihood Revival of Unemployed Youth Farmer and MIDH ki first installment scheme gi makhada ningtham marumarang Chandel district ki lomi singda yenthokre thoramatuda kobi mana kobi lei alu khamen asinba fadigom amadi hawai thrak na chingba sing lomi singda yenthokiba thoramatuda Chandel DC gi office complex ta leiba horticulture office ta pangthokiba thoramatuda additional deputy commissioner MD Firoz Khan SDO Chakpikarong MD Tajuddin SDO Khengjoy Gayasuddin Chandel gi District Horticulture Officer ke Sandipna maruiba mithunglen sing oina saruk yakhi Makhataba pau pisatring ai daten break amatang lawjari Admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to hojere. School asi qualified amani train to roboza singna angang singna tunggia sa uhanduna takpitambiri. Pizari ba kudong saba singa dudi mama pa sa pana ba angang ani natraga masidagi helabadi ani suba angangi oina sada kontra discount pizari aduga ahum suba angangi oina free admission pizari. Loina na relief camp natraga iranga sokalaba mafam singi damaktadi free admission pizari. Van service jahi ga sana raba sanaport Ningtina Sendin Sajilaba classroom sing Luina CCTV camera, January kun English ngani kun mga fawagi manung da admission tawrabadi, Sada Yankay discount pizari, akak naba sit karakaktani, Kudong Saba silawi ho, ngasi ma office ta laktuna tanabi ho, office hour 9 AM to 2 PM. Amukah na tanam nagsari makhataba pao. Manipurda khundaminari ba kanglup kayagi ariba khundarol chatnabi fizet lighting Saksa yuthak makhoina sizinaramba polam kaya thizinduna puthoklam badanatana People's Museum Kaksing hangdoktuna haurakliba amadi tungi mirolda asaw khudol pot pibiramba museum asigi founder laikhidraba mayang lambam gaurasandragi marifusuba mapok kumon thoram ngasi mahaki poknafam lamdam Kaksing Paji Laikai da Laiba People's Museum gi sanglen da pangthokre ngasigi thoram aduda museum asigi trust committee gi president gi Thaupuriba Y Surchandra Singh Dr M Asni Kumar Singh Utra Sanglen gi angom ningtho angom poirei ton Kaksing Municipal Council ki caretaker councillor Singh scholar Singh amade museum asigi damak thibu humbagi thabak ta saruk yariba masak nairaba mioi kya su saruk yakhi ngasigi chamlaba thoramadu da lekhidraba lamyanba M Gaurasandragi photo da laisu katuna ikai khonba uttuna mapung oiba thoram oikhe Thoramaduga Mari Lainana Museum Trust Committee President Y Surchandrana Mahaki Warol da Fungdo Kibada Laikhidraba Lamyan ba ase tasengna
Manipurda khundaminariba phurup kaya asigi masa masagi oiba haurakfam amadi masa masagi chatnabi punna khangminaduna Manipurgi apunbagi saktam sagatnaba hotnabada awa ana siba changba kidana Manipurgi kasin koya chingman koina zatuna hotnakiba lamyanba amane mahaki hotna zamalna ngasigi mirolna People's Museum asi top na uwa fanglibani hauzik faubada mahakna tungi mirolgi damak khanduna mahakna thizinduna lairik kuntra hena khudol tambiram lei masigi manungda hauzik master da syllabus oina tambasu yauribani mahakna tungi mirolgi damak kathoktuna hotna zaramba kaya ase aikhoina namsinduna aremada manghan gumse lengakna amadi miyamna lingjel manana hotna minaduna museum asi hena masak thokna mohona minase haina apil tawki Changang gaida laiba lining thau khubomba khunbulaima laifam lenda thang tagi sintak porel okram manglem mitaina ngarang sintam loi kaya laitin thaba thoram tawduna takpi tambiba hokre haudokpagi thoram aduda sintak porel okram manglem mitaina athoiba mithung social voluntary organization changang gaigi president moirangthem kanta mitaina thoram mapu amade lining thau khubomba khunbulaima thogallo Changangai Secretary Abuzam Narazitna Akhanaba Mithung Oina Saruk Yaki. Kanku Film and Entertainment Society Chandel na puthokpa Sang Pearson na direction piba anal feature film Kain Khol Haiba film Chandel gi MLA SS Olis na ngasi release tawkre. Panchai Village da laiba Chamdel Town Hall da pangthokiba release ceremony aduda Chandel gi additional TSP Chamna na functional president BBS Kanral HL Livingston amadi Victor Coring na akhanaba mithunglen sing oina saruk yaki loisilakpada maroi papau amuka na pizari Lamdam asigi yalahomi kanna buhonabada Manipurgi miyamna lamdam asigi demography khangna maikai sumna khongjang changsinba kitangai fadaba lei haina Chief Minister Nongthombam Birena fongbokre Tribal Affairs Minister namasagi mathok tawraktaba chahi ani fazilakle tribal community singi sakhat thorangi thabak sing thintha lairiba asi athuba matamda million sangbiyu haina Tribal Youth Council na khongjang changsinkhre Imphal East ke Yaingang Pokpi Police Station ki manung sanna laiba maitai khul singda kukilal hoga singna chingthaktagi nongmai rong kya kaptharaktuna landarakre Imphal East ki top khongnang makhomda laiba hana local fund audit ki director oiramba mioi amagi yumda sakhandaba singnabom langsinduna pokhai hankre Amade India ki Grandmaster D Gukesna Fight World Championship ta mai paktuna malemgi khwaigi chahina wiba World Chess Champion oiba ngamkhibada Chief Minister Nongthombam Birena nungaiba phongdorakle Hauze fawbagi ISCOM News na pisaba Manipuri pa matanga siloi jari mileng tabiri ba singbom kana khurumjari